Houkhiba Tang taragi Ahing Nongyai Da Lilong Turen Ahanhi Mathak Leikai Dage Khurshid pu Manipur Police ki team AMANA fare HAIRIBA si YANINGDE HAINA Anti-Drug Committee ki President RASHID Khana PHONGDORAKLI Magna Khudiyek piduna thadrokpa cherol amada makhatana hai Tang taragi Ahing Da Lilong dagi heroin number 4 kg aniga gram chamaga konana Miyoi ama fare haina media da thadrokpa thengnaki masigi matung thangnaba numita Khurshid ki mamanaba miyamgi mateng loba video ama viral oiraki Khurshid ki mamana miyam gi mating loba video ama viral oiraki tawdok asigi matang da miyam ga kupna khanaduna authority na athubada miteng sangbiu loinena yadam gumba nalilong miyam bu lana uhannaba honariba amasung khusem gi drug fabagi lila drama stana ba khudakta lepkadabani drug mapu kanano haibadu department na kupna thigatuna leibak miyam da khangan gadabani haina appeal tawrakli